Akaswani Imphal Ningthoukhonjam Suni na pau pazari ahanbada maruiba pau. Mukhyamantri Nongthombam Biren na haire Rajya Sarkar na ain kaina sangsilakpa miyuising thingnaba akanba cheksul thorang lokhatle. Nationalist Congress Party ki luchingba Sarat Pawar na haire Manipura Santi hanjilhanaba Pradhan Mantri da takshilagani amasung Kendra ki cabinet na Bharat ki loan manga Pali, Prakrit, Assamese, Bengali amasung Marathi bu classical language oinaba ayaba pikre. Mukhyamantri Nongthombam Biren na haire Rajya Sarkar na ain kaina sangsilakpa miyuising thingnaba akanba cheksul thorang lokhatle. Yumlo nariba Rajya Singdasu ain kaina changlakpa miyuising thidokpagi thabak chathare. Social media da thagatpa warolamada Mukhyamantri na hai Mauget amasung jiribamda Sarkar akanba cheksul thorang lokhutuna ain kaina sangsilakpa thingli ain kaina sangsilakpa miyuising asina Rajya sigi mahusagi punchi amasung security da chauna akaiba pire. Rajya sigi miyamna mikup na humsing na leiduna jingnaba miyuising thengnabada pau pibiraknaba Mukhyamantri na miyamda appeal tawri. Aikhoi pumnamangna Rajya sigi yellow phurupsingbu ngaknaba hotnabada amatoina thaudang lawnabasu haire. Nationalist Congress Party ki luchingba amasung hanagi kendra gi mantri Sarat Pawar na Manipura Santi hanjilhanaba Pradhan Mantri da takshilagani haina phongdokre. Pune da Manipur gi pawmising unaba amada Sarit Sarat Pawar na hai Manipur da atuba matamda mahusagi phibam da hanjilhanduna mafam aduda leiriba irang lakshinaba Pradhan Mantri da takshilagani. Rajya sida thoonindaba thodok da miyoi kayagi punsi mangkre miyoi lising kayana mayum thadokduna relief camp sing da leinari masi yamna laibak thiba amani. Sri Pawar na hai tha tara taret helaba irang asibu atuba matamda loishinduna hingsa gi thabak sing thogandanabasu appeal tawri. Amaromda Maharashtra gi tongan ba saknairiba miyoi kayana Manipur gi pawmisinga haktengnana unaduna Rajya sida oiriba sarangnaba asigi matangda akupa warol sing khanaki. Security force na Kakching amasung Thoubal jila dagi yamlaba kusukulai kaya phagatkre. Police ki pawna hai Thoubal jila gi Lilong police station gi manung chanba Singkham singda thibuhumgi thabak chathabada SMG carbine ama SSBL ama 32 pistol ama hand grenade mari detonator ahum pokhaiba yaba machak sing ngoi maru sing amadi tongan ba polam kaya phagatke. Wildlife Week celebration ga mari lainana Rajya sigi tongan ba mafam singda cycle amadi bike rally uwa thaba amadi panel discussion na jingba thorum kaya ngarang pangthoknaki. Imphal gi khongam pata leiba state orchideum da mahiroi singi oiba thorum kaya pangthoki. None jila da su gaidim jang dagi Gwapungbut phauba mahiroi singi khongchat chatki. Kamjong jila da su forest division office complex da mahiroi singi nature walk pangthoki. Churasanpur da su maramasung thadawlonda umang kanaba amasung sa uchek yokhanabagi matangda radio talk pangthoki. Kakching jila da su Kakching bazar dagi Kakching range phauba miyamgi khongchat ama MLA Rameshwar lamthaki. Iroishembagi ju da su mahiroi amadi ju yengba lakpa miyoi singna mapamadugi akoibada u chara kaya thaki. Amaromda Wildlife Week palan nga mari lainana ngasi ayuk Central Forest Division na sinduna Imphal iski luwang sangbamda leiba Manipur Forest Training School dagi Iroisembada leiba Manipur Zoological Garden phawbagi cycle rally ama pangthokani. Pawgi marak thatna atenba break ama. Miyam gidamak Babina Hospital na tongan ba speciality kunda OPD hogjare top specialist kuntra marigi expert consultation galoinana adongi hakshel gidamak waningai leitre. OPD schedule amadi ahenba information gidamak customer care number 690939066 natraga toll free number 180034538811 da call tobirau. Latest update gidamak website www.babinahospital.com amadi social media da follow tobiu. Babina Hospital, where hope meets compassion. Tabiriba pawasi Akaswani Imphal dagini. Kendra gi cabinet na Bharat ki loan manga Pali, Prakrit, Assamese, Bengali amasung Marathi bu classical language oinaba ayaba pikre. Bharatiya Bhasha Samiti gi chairman Jammu Krishna Sastri na Akaswani pawmi da hai Sarkar gi warebasi ऐतिहासिक oiba warebni warebasina classical literature asi na singda khanganbada achoba mating oiragani.
Maldives ki Rashtrapati Dr. Mohammad Muiju numit mangani gi khongchata ngasi Bharat ta thunglaragani khongsada sida Dr. Mohammad Muiju na leibak asigi Rashtrapati Draupadi Murmu ga unagani Pradhan Mantri Narendra Modi ga su unaduna leibak ani gi oiba wafam sing amasung malem gi hauzik oiriba wafam kaya gi matangda khanagani Mantraloi na hai Dr. Mohammad Muiju na mahangna Bharat ta leiringai manungda Bengaluru amasung Mumbai da chatuna lalolitiki oiba thauram kaya da saruk yagani ningsingba yai Maldives ki Rashtrapati sahi asigi June thada pangthokpa Pradhan Mantri Narendra Modi amasuk mahaki Mantri Mandol gi wasak lawbagi thorumdasu saruk yakhe Indian Air Force na Chennai gi Marina Beach ta Mega Air Show ma ngasi pangthoklagani Thoramasi Marputra ni thoi shuba sahi gi oiba Air Force numit ka mari lenana pangthokadabani Aerobatic show asida aircraft humputra ni thoi na mioi lak taramangarungi pungning chingsinduna Limca record book ta chanaba asa tauri show asida Tejas, Miras, Sukhoi 30 MK1, Zagor amasung Poseidon aircraft na chingba fighter jet sing yauri Bharat ki khwaidigi nauba Prachan helicopter su show asida miyam gi pungning chingsinbada yawgadauri Thoramasi ngase ayuk pung 12 dagi hauraga pung 1 phawba pangthokkani Bihar da nauna mafam kaya ising thumjilakpaga loinana ising ichawgi phibam lusilakli Darbhanga, East Champaran, Khagaria amasung Muzaffarpur jila da nauna ising thumjilakli Bagamti, Kamlaban amasung Adarwara Turel Singhi imai pakthokuna khungang kaya ising thumjinkhre jila 19 gi myoi lak 13 hena ichawgi awaba mayoknari amaromda Supol, Sitamari amasung West Champaran jila da ising imai hantharakduna miyam kharamakhay safare hairi Mukhyamantri Nitish Kumar na ngarang Darbhanga da chatuna mafam aduda chathariba tengbang piba tangai padana changwa polam sing pibagi thabak sing hakthengana yengsinki mangna Darbhanga da leiba miyamda pigadaba chinja ki packet chenmamsu yengsinki ngasi phongba pause singi maroiba pausingi namak hauzik Okram Umadini leire Umadini Thagachari Suni Primary Oza Khanbagi Merit List Semdoknaba Supreme Court na Government Khanghankiba Mitaibu ST List Chalhannaba MMTU na Leptana Changsiliba Tongan ba Khongjang Sing amasung Ukrulgi Thaudokta Police tagi Laukhiba Khutlai Chada Marifu Laukhatle haiba pausing na ngasi phongba pauche ayambagi maruiba pau oiri Naharol gi thaudangda Supreme Court na Primary Oza Lawbagi Fall amuk hanna haidoknaba Manipur lengakta khanghankhre haina ahanba headline tauri pau asi People's Chronicle Poknafam Imphal Free Press Sana Laibak Manipur News pauche singdasu ahanba lamaida maruiba pau oina phongli Ukrulgi PS tegi lakhiba nongmai kungi manungda tarataruk phagat pangamkhre khul anigi marakta wari sanaduna sangtaina na bakanna hotnari haiba IGP IK Muibana phongdorakpa wafamna Sana Laibakta ahanba headline tauri PM na Kisan Saman Nidhi gi 19 suba installment thadokibasina Laumi crore 8.3 da kanaba piragani haiba Chief Minister gi warolna Manipur News ki ahanba headline tauri Kuki militant singi drone bombing tongan ba wafam sing phongdokna ba marakta NIN na kanna thizili haina Sangai Express Manipur gi ahanba headline tauri Kuki Jo Singbu ST list gi lokthokna ba Supreme Court ta wakat lagani haiba MMTU gi warolna Sangai Express English amasung pokna fam pauche da ahanba headline tauri pau asi tongan ba maong da headline tawduna pauche ayambada ahanba lamai da phongba thengnari Masa sizaduna khongjang sangsin-gani lauthokhiba Malem Thongam police na fazinkhre yaningdaba phongdoktuna nupi cha kayana khongjang sangsin-khre haina Ichel Express ki anishuba headline tauri Security Force na Kakching Zilla dagi khuchu khulai phagat pagi pauna Imphal Free Press ki ahan belamai da phongli Army Chief Dwivedi gi wafamna Manipur gi irang asi furup ani mukna ba khak natte manungda mayam leiri haibadu takle haiba MP Dr Angom Cha Bimol akoijam gi wafamna Huyan Lanpau gi ahan belamai da phongli Nationalist Congress Party gi luchingba amasung Hanna gi Union Minister Sarat Pawar na Manipur da Santi Purakna ba Prime Minister da taksilagani haina Manipur Mail gi ahan headline tauri Exit poll Haryana da BJP turagani Congress laklagani Jammu and Kashmir Union Territory da chungsinna balengak leiragani haiba pauna Sana Laibaki anishuba headline tauri suni Thagachari Umadini aroibada maroiba pau amuk Mukhyamantri Nongthombam Biren hairi Rajya Sarkar na ain kaina changsilakpa miyoi sing thingnaba akanba sexual thorang lokhatle Nationalist Congress Party gi luchingba Sarat Pawar na hairi Manipur da Santi Hanjilanaba Pradhan Mantri da taksilagani amasung Kendra ki cabinet na Bharat ki loan manga Pali, Prakrit, Assamese, Bengali amasung Marathi bu classical language oinaba ayaba pikre pauloi jare